Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak Manipur na leptana changsalapa thauram singi manung channa Anglo-Manipur War gi thawal athokpom lanfamda thawai kat kraba masak khanghaudraba amasung khanghauba athauba singi mafamda haikat laikat tamduna ikai khumnaba utpaki thauram ama ngasi thawal athokpom kaubila makhong lampak Tengol lampak haina khangnaba sida pangthokre thauram gi sarukama oina arong turelda tarpan katlaga Tengol lampak ta leiba ningsing khubam da leikidraba athauba singi mafamda haikat laikat tamduna ikai khumnaba utki loinana minute ani tumina leptuna awabasu fongdoki Justice Committee ge Chairman Joychandra Konthoujam na haikibada Manipur da delimitation namduna taukiba thoklabadi amadi Armed Forces Special Power Act 1958 Draconian Law namduna Manipur pumbada makhata na thamjillaklabadi madugi afafata khudingmak ngasigi mihut oiriba MLA singna pugadabani makhoi masel hunaringaida amadi power munaringaida imalaibak ngasidi kangkhong chaire inglisingani amada Taukiba census ke report adu aran bani haiba khanglaba fawba report adu ngasi fawba semdoktri Manipur asi demographic imbalance oire haiba si Manipur amade central lengak na khanglabani Manipur ge district kharada chahi amada mama amana angang ahum dagi tadana poi haiba si khanglabani aran ba ma leire haiba si khangna namduna delimitation tauge haibadi miyamna su laina su yaroi haiba si center lengak na khanggadabani haike Manipur miyamna delimitation gi mayokta leibanate Manipur da lona thangnari balaibak singdagi changlakpa amadi chancelakpa miyoi kaya Manipur da leire makhoi asi NRC tawduna masak khangdoklaba matungda delimitation tawgudabani haina fongdoke Sahi lisingmanga gi puari leiba adugulba ningthong palba leiba amo oirami haibisin ya khangaro wafum hairi balaba asida ista Ekoi adugulaba ning tamna ning thau pan lai ngai matam asida adugul British na ekoi gi lenga on the khut thinjalakpadagi adugulaba matam adugi kangla se mani kanglifa Manipur gi capital oirami capital sida adugulaba British ki officer manga ka haki aduga ani mayang khangda haki hairi ba hat aba matung asida ekoi ngasai ki note ju pibi gi ekoi Matum adugi ekoi ining thau kulusan ekoi British ki mathakta ekoi lan tawre haina ekoi Mars ki tan kun manga da lauthoki aduga madugi makhata pada haini ba mioi manga amadi mioi ani hakki badugi madugi makhata koina British na ekoi gi Manipur gi mathakta Anglo Manipur war se ekoi gi Mars ki tan kunthra ma declare to gi haiba wafum aduni History sidi mangan biya na tero history thoki ba history sidi mangan biya na tero na mafam kuding mata chu ato to pa chokot palam jing da chapada tourist spot sing leiba mayam sing si sikum ba him thoki ba history mayam sing se si preserve to ga mayam sini yen ba sapna ri ada Manipur gi battle of Imphal Manipur da sida lerakri ba tarakri ba mayam sing si history se moi ta chana preserve to ga thamoi or even statue books har ga moi general mayam sing Manipur da la amba Manipuri war da yaw gi ba mayam general mayam sing gi history se present i ga present ka ma to ga mo le ho battle of Imphal da tha ma aduna khoi su khoi history se khoi su gi mo preserve to se mayam na so to biduna he na chapal na ba he na mayam da kaino tong na ba phone minasi